Akashbani Imphal, Maibam Dwijamani na pau pajari. Angang oina luhongba thingba leibak ama uhelasi haiba bal bibya mukta bharat campaign Kaksing jila da ngasi hodokrai. District Administration Kaksing na District Child Protection Unit Kaksing ga kusam narga jila adugi Deputy Commissioner gi office complex ta leiba NIC conference hall da sathagi ba campaign adu da wa ngang bada jila adugi Additional District Magistrate P Santi Kumar na hai miyam na ain gi mayok ta amadi angang oina luhongba gi mangjaba ningthina khangdaba dagi angang sing sahi nauningai da luhongba gi sanepi ama leiri masi thingba haibasi asauba singnaba amani asigumba kaya asi ningthina khanganabagi damak paksana campaign sathabagi tangai phadabalai masina angang singbu sahi sudana luhongbadagi thingba ngamgani Kaksing Municipal Council gi manungsana leiba miyam gi sampadi khudingmak property profile database samgatpa ngasidagi haure Council asigi staff singi property profile sing web portal gi kuthangda register tobagi thormama Municipal Council asigi conference hall da ngasi hautoki Thormadu da wangang bada Municipal Council asigi caretaker chairperson and Sanjit Kumar na hai property profile survey asina council asigi thabuk thoromda yamna kudong sahan bata natana thabuk thorom khudingmak laitho hangani property database samgutagi thabak asi council asigi manungsana leiba ward pumnamaki oina su atuba matamda paikalagani hairi ngasigi thoromadu da council asigi makok thongbo official kya saruk yakhi Manipur ki Civil Defense District manga yauna hayeng leibak sinba thumuda Civil Defense mock drill pangthokani Greh Mantralaya thokpa cherola madhai Civil Defense Rules lising masamapan humpuni pangi section 18 ki makhada leibak asigi ngaksal gi thorang hena mapanggal kankan hanabagi pandamda hayeng Bharat ki Civil Defense District sani lifumari da mock drill asi pangthokatabani Masina Bharat ki leriba Rajya Singamadi Union Territory singda ngaksal gi thorang sing hena mapanggal kankan bada asoba mateng oiragani mock drill asida Civil Defense Warrior natraga volunteer sing Home Guard NCC NSS college amadi school gi mairoi sing na saruk yagani amaromda mock drill asibu saruk yanabagi damak Bharatiya Janata Party na miyamda maroina BJP gi karyakartar sing dol gi lusing basing amadi mairoi sing da appeal toragli Tripura da solar plan amadi solar gi kuthangda ising sengdoknaba khuju kholai sing sarkar na thamduna raija dugi ranchera khungangbu raija dugi ahanba green village othopangamle Tripura Renewable Energy Development Agency na green village aduda ahanba oina thorang asi paikat pani pone lupa koti ama lakun manga sangna paikat pa project aduna khungang adugi yumthong khudingda mai phangan mangamle aremba mai aduna power grid ta yonduna ahen basenpham su khuncha singda phangale atai khungang singda su makata na asiguma thabak sing paikat kani Gujarat ki Ahmedabad leiba tongan mafam tarada enforcement director ena thi bhumigi thabak sathakre Waqf board ki trustee ni haisaba mana ain kaiba mawngda miyam dagi yum kai santoktuna bhara khongalambatagi red adu sathakibani police ki paun hai trustee sing adugi mathakta tigetbegi thabak sathabada makoi sing adu ain yaba mawngda trustee oina Gujarat state Waqf board na khankiba nati haiba khangbangamle Pahalgam terror attack sasakraba matungda awang mathaki mifam kaya mathang pangthoklaba tungda National Security Advisor Ajit Doval na Pradhan Mantri Narendra Modi ga ngasi Nai Delhi da unakre terror attack adugi matungda security force sing nalakul leba sexual thorang kaya adugi matang da Sri Doval na Pradhan Mantri da ningthina pangtangki ngarang su ngaksal gi secretary Rajesh Kumar Singh na Pradhan Mantri Narendra Modi ga unatuna wafam kaya khanaki Air Force ki makog Air Chief Marshal Amarpreet Singh su Pradhan Mantri Narendra Modi ga tongana unaki amadi Air Force da lakholiba thabuk toram sing Pradhan Mantri da ningthina pawtamki Jammu amasung Kashmir gi line of control paring da Pakistan lalmina nomai kapsilakre Bharat lalmina akan mamuang da khud hankre ngaksal gi pauna hai Jammu Kashmir gi Kupwara Baramulla Punch Rajouri Mandhar Nausera Sundarbani amasung Angkanur tamna Pakistan lalmina mathong maram khangdana nomai pangkap ta kapsilakhebani maduda Bharat lalmina akan mamuang da khud hanki nomai kapnu maduda hojik phawbagi oina misimina amadi asok apani yawbagi paw phangdri Taranipan suba Players Trophy League kam knockout gang tournament ki ngasi sanaki ba match ta wangoi kangkhuna walida wabagai kangkhut pu panjil taranipan tara tare ta thoikre
था असिगी अहुमदगी नई दिल्ली होटल लीला एम्बायंस दा सतरगलीबा कुलुमदोई सुबा एशियन अमसुंग कुनिथोई सुबा एशियन पेरा आर्म रेसलिंग चैंपियनशिप की ngasi sanaki babauta Manipur gi sanaroi Paulin Longmaina left hand da sanage takman aduga right hand da lupa ge takman phangkhre duga mutum jibanna right hand da sanage takman aduga left hand da senje ge takman phangki pauloi sare